May ahumdagi kuki militant singna maitei khun singda landarakuna chatharakliba Erang asibu control tongnaba Indo-Myanmar border town Moreh da thamliba manga suba IRB ge personnel ama Dengue ni chingnaba lainana Narakpadagi Leikhidre ngamdana Leikhidre hairi Leikhidreba personnel adudi sanabam bungcha apokpa S ingocha kawi yairipok yambe makha lekai dagini hairi Police ki pauna hai Leikhidreba bungcha numit nini humni mamangdagi laihau kanna horakpadagi Moreh district hospital da test taurubada dengue positive oiramkhibani mahakki phibam lusilakpadagi Imphal da puduna ningthina laying chathanaba koichen chenaringeida ngarang ahing nongyai aduwaida leikidabani asiba hakchang adu police na Moreh dagi Imphal da puthoraknaba hotnari hairi Pau asina hai May ahumdagi chatharakuna tha ahum helaklaba Erang asibu Laksinnaba Moreh da Mathou Touriba state force singda ngasi faubada ana ayek yaurakpa matamda layengnaba hotnabada khudongchadaba kaya mayoknaduna lakli Moreh da leiriba state force sing asida leingakna ahenba mityang changlaktabana ana ayek yaurakpa matamda Imphal da puthoktuna layengnaba hotnabada awaba amasu mayoknari haina security amana phongdorakli Hauzik Moreh da ahenba State Security Forcing Thazin Kibasu Technopol da Koki Nupi Mayam Amana Lambi Tatuna Laibana Maram Oiraga Ngasi Fauba Moreh Yobang Amdana Lairibani Chairak asida Moreh da Lairiba State Forcing na ana ayek yaurakpa matamda Mathou karamna Imphal da puthorakadoribano haina su hangladuna Moreh da Lairiba State Force amana phongdorakpada Moreh da helicopter service tawkhiba adu Kaidaunabano haina su hanglakli Manipur lengakna Moreh da Lairiba State Forcing asida ahenba midyang changbiramlabadi amadi Ana layengi khudongchabasing matik chana leiramlabadi amadi helicopter service matik chana tawramlabadi ngasi dengue na maram oiduna manga suba IRB ge personnel ama leitriba asi kanba ngamlambasu yai haina pendaba wafam kaya thamlakhi